Kurumjari, ISTV Nusugi Pau, Ming Tabi Poponyamapo, Taram Noxeri, Hanbada, Maribapau. Ana Lang Sang Pavada, Lion Janabana Ribasi, Sakana Timina, Yanjula Labangamloy, Zesigi Kongzang Handopiu Haina, the Minister na Assembly Kutanga, Apil Tokre. Pau Sadona Pizari. Taruk Suba Six-Pay Commission Central Government ka Chap Manabamongda Chanalu Haibat Davida Manipur Sarkar ki employees singa Satharali Khongjang asida essential service oriba analang sang phawda sangjuna akaiba piba asi tawhaidaba thongni haina Chief Minister Okram Ibobina ngasi sathakhiba assembly ki mifamda khongjokhi bagalainena film asida sarkarna timina yengjuna leiba ngamloi khongjang asi atuba matanda handopiu haina apil tawki Governor na House Chamkiba Warol Tagat Pafongdopagi Amendment Motion Pukhalakibagi Pakumoina Chief Minister na Wafamsi Tamkibani Sarkar na employees singi area pinning dabagi wakhalon laite adubu state asigi income amadi resource sing yanglaga sel thungi phibamda chawna sothaba ama leigadabadagi piba ngambagi sakti leitabani tarahumrei suba Finance Commission da non plan expenditure oina employees singi tolop amadi area sing Pitoknaba Lupa Crore Kunmatrogi Sanfam Taknabada Sumdagi Lupa Crore Tranitri Khak Pidakle English Singani Taruki January Amadagi Ariel Pitok Patarabadi Lupa Crore Listing Anirongi Dakar Oigani Sanfam Masi Pitoklabadi Employees Singi Tolop Sang Naina Piba Ngamaktabagi Mathakta Plangi Sanfam Kasu Tolop Pibada Sizana Totuna Sel Tungi Pibamda Chawna Kaiba Malakani Haiki Tripura amasung Nagaland da chanakre hariba asi maming khaktegi wani into toloina bak chanade haike employees singna masagi right makhanbagi mahota masagi lofam thokba duty su thamoi sengna tabak phajana suba tangai fadre sarkar gi nibu haribadi pangya dayaba mong ama tawre hiramasida opposition ruling thidana kok sungsenaduna karigumba khara pekhatpagi matam yaure haike Manipur Sarkar gi Advocate General and Kotesorbo Nomaina Kaptana Sawan Kiba Thogdok Adubo Yaninda Fongdokuna Ain Gisan Pamdalariba Legal Practitioner Singna Guwahati High Court Imphal Bench Geta Wakanmi from Zathakre High Court Bar Association Singkiba Wakanmi from Asina Advocate General Sohon Kiba Thogdok Atubama Tamda FIR Sanduna CBI the case Sinanaba Davitoki Association Secretary and Jatendrona Thogdok Asigi Asumba Langla Langjing Puthokpa Ngamnaba Independent Oiba Central Agency Amana Tigar Hanwa Mathok Tai Maral Leriba Myogi Mathakta Marilainaba Police Station da FIR case ama register Togadabani Haiki Advocate General Sokibasi Minister Amana Soibadagi Tokibani Masana Soikre Haibanina Enquiry ki Mathau Tadre Haina Chief Minister na Fongdoki Bofamado Diet Teletaba Lebak Masa Tadabagi Wangangni Haina Women's Association for Civic Action Kanglai Park Amadi Singtam Lupna Kana Yanindaba Fongdrakli Lamdam Sigi Ain Kudimak Chief Minister na Kutapaire Habasi Mayak Sengna Masana Fongdoksare Lebaki Mapi Mapa Oiribana Maraleba Misak Dandi Pibagi Mhota Minister Anigi Mhosilaga Lale Haiba Wafam Yamna Ikaini Amaromda Masangak Tok Sanaba Blank Fair Toruba MPP Gi Kemzan Budi NSA Tahanki Sanjit Amasung Rabinagi Todokta Sumba Putoknaba Imasina Sangsinkiba Democratic Weba Kongjangadi Ngami Haiba Matagum NSA da Fadinjuna Jaldanam Sinki Handaki Todok Asida Angi Tabak Torom da Ladiba Myoy Kudimakna Asumba Putokna Buhanabada Tongna Hanbiganu Handaki Matang Asidi Asobana Soidabadi Lali Haiba Misam Praza Amagi Todok Oirabadi Lemna Taru Haiba Wanganguni Haidi
Malam Ginupi Singi Thoram Manipur Students Association Delhi Nasu Ngarang Pangthoki Thoram Siga Mari Lainana Samas Asida Manipur Ginupi Singa Thengnariba Saichingi Matangda Khanaki Nupi Singa Handak Izat Manghan Bagalinana Hat Patupagi Thongga Sacharakhiba Adu Manipur Ginupi Singa Thongaling Zelaina Thenganaba Apil Toki ICDS Project Infal East 1 Song Bungasu Nimit Asi Kurai Puthiba Mandapta Pangthoki Manipur Asi International Border Oibai State Ama Oibana SIV Amasung Estagi Ngakthoknaba Akhanaba Ain Semba Tangai Fade Haina Manipur Human Rights Commission gi member NG Nongaina Haikre UNH ki Miang Makhada Center for Human Progress Portugal Home Kripa Foundation Core Foundation Amadi Galaxy Club na punna khosam maduna nimit nini sathagadaba SIV amasung AIDS awareness program Kumalampak Youth Hostel da hogdobugi thoramda nongyaina wafamji phongdokibani thoram asida Manipur State AIDS Control Society ki Technical Director Dr. Pramod Kumar Social Welfare Department ki Director Sanajabusu Sarugyaki thoram siga mari lenena SIV amasung AIDS galwenena hingliba singna saba polam kaya sing Utpagaloina photo singsu display toki NG Nongyaina Makhatana Miamda SIV Amasung S Tenana Honavada Legal Awareness Kayasu Pibatangai Fade SIV Amasung S Tagi Naktoknaba Tabakya Paikali Haibasu Soksen Wagi Chang Nongonomagi Henkalak Program Tauriba Asida Akhanaba Tabak Sing Mai Pangna Paikati Haina Pendaba Pundoki And the sex worker of this the people of this and Malenli Nupi Numit Asi Ngarang ICDS Project Infal City the Sinduna Wangkai Mehobam Lampak Teleba Lizard Library the Su Pangtoki Hausi Paugi Marathana Atemba Brematang Luxury Mars Anidagi Hongna Chandel Drisiki Manungzanba Maryland area da Kotongna Bagi Thodok Ama Satarliba Asi PLA Lanzabo Kambuda Satabani Haina Aina Tinkrabaloop Asina claim directly Franasigi Department of Publicity Chief GM Sangdunga Sorokpa Serol Amada Mars Anige Yukpung Terukbakhairom Taba Matamda Taramanga Suba Assam Rifles Chama Kunsuba BSF Amadi State Force ke Punbukutpu Amaga PLA gi Operation Amada Saru Yariba Kangbu Amaga Maryland Tangkhul Khulgi Akoiba Mapham Singda Khutoknaba Hoki Masigi Makha Tarakpo Oina Atopanakal Amada Yegnaba Sanglakpa Lumduna Laiba PLA gi Kangbu Amaga Senapati District ki Manungsan Laiba Lungthar Tangkhul Khulgi Mathak Thangba Singda Nimit Yungma Matung Pung Tarai Thui Khare Helakpada Khutoknaki Masigi Makha Tarakpo Oina Nimit Asigi Nimidungma Matung Pung Ama Adwaidagi Tolen Waba Sing Foreign Jing Sangkhul Amadi Sariki Mafam Singda PLA gi Kangbu Amaga Atada Khammitana Khutoknaki Khutoknaba Asida Baratlan Misingi Maikaida Asopan Mayam Ama Nanghanbaga Loinana PLA na Laiba Mafam Singda Sangsilakba Ngamdana Laiki Hairi Mars Ahungi Numiyong Matung Pung Ama Taramdaida Security ki Masing Yamlaba Kangbu Amaga PLA ki Kangbu Amaga Sandal District ki Manungsan Laiba Tolen Khumangi Akoibada Akan Mamongda Khutoknaki Masidasu Security ki Mathakta Sathi Mamongda Asopan Nanganbangamki Hairi Mars Taruki Nungthil